ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ MP ꯁꯦ ꯑꯁꯤꯒꯨꯝꯕ MP ꯑꯃ ꯐꯪꯖꯔꯒꯗꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯊꯥꯒꯠꯅꯔꯛꯏꯁꯤꯅꯦꯕ ꯅ ꯊꯥ 14 ꯁꯦ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯃꯅꯤꯄꯨꯔꯁꯦ ꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯅꯥꯊꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯄ ꯃꯦꯟꯗꯦꯠꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯔꯤ ꯑꯜꯐ꯭ꯔꯦꯗꯅ ꯑꯣꯅꯔꯦꯕꯜ MP ꯑꯅꯤꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯣ ꯌꯥꯈꯤꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯑꯣ ꯌꯥꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯃꯈꯣꯏꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯊꯧꯔꯕ ꯋꯥꯍꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯗꯅ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯄ ꯇꯥꯔꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯇꯦꯜꯂꯁꯨ ꯇꯦꯟꯅ ꯃꯈꯣꯏꯅ ꯊꯝꯕꯤꯔꯤꯕ ꯁ꯭ꯄꯤꯆ ꯈꯔꯗꯨꯅ ꯀꯝꯄꯦꯜ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯐꯥꯏꯅꯦꯂꯤ ꯑꯩꯈꯣꯏ ꯃꯔꯣꯟ ꯊꯣꯔꯛꯄꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯧꯋꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯍꯥꯎꯁꯇ ꯄꯨꯡ 2 ꯃꯤꯅꯤꯠ 14 ꯆꯨꯞꯅ ꯋꯥ ꯉꯥꯡꯕꯗ ꯂꯣꯛ ꯁꯚꯥꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯄꯟꯗꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯄꯤꯆꯀꯤ ꯑꯩꯈꯣꯏ ꯃꯣꯁꯟ ꯑꯣꯐ ꯊꯦꯡꯛꯁ ꯇꯧꯕꯗ ꯄꯨꯡ 1 ꯃꯤꯅꯤꯠ 12 ꯃꯨꯛ ꯆꯥꯎꯔꯥꯛꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯠ 3 ꯃꯨꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯄꯟꯕꯤꯔꯛꯄꯅꯦꯕ ꯑꯗꯨ ꯃꯁꯤꯒꯤ ꯑꯣꯔꯤꯖꯤꯟ ꯃꯁꯤ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯕ꯭ꯂꯦꯝ ꯒꯦꯝ ꯂꯣꯝꯗ ꯆꯪꯁꯤꯜꯂꯒꯗꯤ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯑꯃ ꯑꯣꯏꯅꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯅꯤꯄꯨꯔꯒꯤ MP ꯑꯣꯖꯥ ꯕꯤꯃꯣꯜꯒꯨꯝꯕ ꯑꯃ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯅꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯌꯥꯝꯅ ꯐꯖꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯔꯛꯄꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯟꯖꯩꯌꯦꯕ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯝ ꯒꯦꯝ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯕ꯭ꯂꯦꯝ ꯒꯦꯝ ꯑꯣꯏꯅ ꯎꯗꯣꯏꯔꯥ ꯕ꯭ꯂꯦꯝ ꯒꯦꯝꯁꯤ ꯖꯁ ꯈꯨꯕꯥꯛꯁꯤ ꯅꯥꯀꯟ ꯑꯃꯈꯛ ꯈꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯨꯕꯥꯛꯁꯤ ꯅꯥꯀꯟ ꯑꯅꯤꯅꯦꯕ ꯈꯨꯏꯅ ꯂꯧꯗꯣꯏꯁꯦ ꯕ꯭ꯂꯦꯝ ꯒꯦꯝ ꯍꯥꯏꯔꯀꯥꯟꯗ BJPꯅꯁꯨ ꯋꯥ ꯉꯥꯡꯉꯤ ꯀꯣꯡꯒ꯭ꯔꯦꯁꯅꯁꯨ ꯉꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯤ ꯍꯥꯏꯕꯤꯔꯤꯁꯦ ꯕ꯭ꯂꯦꯝ ꯒꯦꯝ ꯅꯠꯇꯦꯅ ꯂꯧꯗꯣꯏꯔꯥ ꯗꯥꯕꯒꯦꯝ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯃꯁꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯅꯍꯥꯟꯗꯒꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏ ꯍꯥꯎꯁꯇ ꯅꯠꯇ꯭ꯔꯒꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯇꯛꯁꯜꯂꯒ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ BJPꯒꯤ MPꯁꯤꯡꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯗꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤ ꯄꯦꯟꯅꯗꯗꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩꯔꯝꯗꯅ ꯑꯅꯧꯕ MP ꯑꯃ ꯊꯥꯒꯠꯂꯁꯦ ꯍꯥꯏꯗꯅ ꯍꯟꯗꯛꯀꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯁꯤꯗ ꯑꯩꯈꯣꯏ ꯊꯥꯒꯠꯂꯛꯑꯕꯅꯦꯕ ꯍꯥꯏꯔꯤꯕ ꯅꯧꯅ ꯈꯜꯂꯛꯑꯕ ꯑꯣꯅꯔꯦꯕꯜ MPꯁꯤꯡꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯄꯨꯈꯠꯂꯛꯑꯦ ꯍꯥꯏꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯋꯥ ꯈꯔ ꯉꯥꯡꯍꯜꯂꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯔꯕ ꯐꯖꯕ ꯋꯥꯐꯝ ꯈꯔ ꯊꯝꯃꯛꯄꯗꯣ ꯃꯗꯨꯗ ꯑꯃꯨꯛ ꯑꯣꯟꯅ ꯇꯩꯅꯅ ꯑꯩꯈꯣꯏ ꯎꯜꯇꯥ ꯄꯨꯜꯇꯥꯗ ꯕ꯭ꯂꯦꯝ ꯒꯦꯝ ꯇꯧꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯨꯛ ꯃꯔꯥꯜ ꯁꯤꯔꯤꯕ ꯀꯣꯔ ꯏꯁꯨ ꯄꯜꯂꯝꯃꯦ ꯄꯜꯂꯝꯗꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯧꯔꯨꯕ ꯅꯠꯇꯦꯕ Okay, swida ai Prime Minister ki speech muk lak chage. Aikhui ki handaki India ki parliament sida haiba tare Manipur gi issue je yam chawba issue mo oi. Masida yam kanna ngangna gi draga zo Manipur gi issue sida yam kanna ngangna gi draga zo starting from president gi address sida Manipur gi matang sidi tasing na yaudra zo masagi note is haiba se palakan da Manipur na mayam da lokshan ba. Adigi then in a number of times haiba tare Manipur gi matang sida aikhui gi opposition gi MP मैम से यम कन्ना स्लोगन मैम रेस तब मसे अखोई थेंगनै मसिगी मथक्ता अखोगी राहुल गांधी ना अमसुंग TMC की मोहम्मद ट्रा अमसुंग अनदर MP अमा अमना अखोई मणिपुर मतंग सिदा मणिपुर सब्जेक्ट सिदा ngang बजे मा मसी में थेंगनै अदि कांग्रेस की केसे वेणुगोपाल ना माना ngang मतम द सोई कोई मणिपुर वाफम से ngang मसी में थेंगनै
ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯂꯣꯒꯥꯟ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ MP ꯑꯣꯄꯣꯖꯤꯁꯟ MPꯁꯤꯡꯁꯤꯅ ꯀꯟꯅ ꯂꯥꯎꯁꯟꯕꯁꯤ ꯑꯃꯨꯛ ꯊꯦꯡꯅꯩ ꯑꯗꯨꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯁꯤꯗ ꯃꯥꯒꯤ ꯕꯣꯠ ꯑꯣꯐ ꯊꯦꯡꯛꯁꯀꯤ ꯇꯟꯖꯥꯁꯤ ꯈꯛꯇꯅꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯐꯪꯉꯤꯁꯦ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯗ꯭ꯔꯦꯁ ꯃꯇꯨꯡꯗ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ MP ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯗꯤ ꯋꯥ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯃꯛꯁꯦ ꯃꯇꯝ ꯈꯔ ꯈꯔꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯑꯁꯥ ꯇꯧꯅꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯥꯔ ꯕꯤꯃꯣꯜꯅ ꯋꯥꯁꯤ ꯉꯥꯡꯉꯛꯑꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯂꯥꯛꯄ ꯔꯤꯑꯦꯛꯁꯟꯁꯦ ꯄꯥꯕ꯭ꯂꯤꯛꯀꯤ ꯔꯤꯑꯦꯛꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯕ꯭ꯂꯤꯛꯀꯤ ꯔꯤꯑꯦꯛꯁꯟ ꯃꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯛꯏꯕ ꯗꯦꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝꯗ ꯂꯥꯛꯏꯕ ꯗꯤꯕꯦꯠ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯃꯌꯥꯝꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯀꯃꯥꯏꯅ ꯃꯁꯤ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯒꯦ ꯁꯤꯅꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕ ꯁ꯭ꯄꯤꯆꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯏꯕ ꯔꯤꯑꯦꯛꯁꯟ ꯃꯌꯥꯝ ꯑꯣꯜ ꯑꯣꯚꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯛꯏꯕ ꯑꯦꯟ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯃꯌꯥꯝꯗ ꯂꯥꯛꯏꯕ ꯗꯤꯕꯦꯠ ꯀꯤ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯗꯤꯁꯀꯁꯟꯒꯤ ꯇꯣꯄꯤꯛ ꯃꯌꯥꯝꯁꯤ ꯖꯁ ꯑꯣꯟ ꯍꯤꯁ ꯁ꯭ꯄꯤꯆ ꯁꯤꯗ ꯑꯣꯏꯔꯛꯄꯒꯤ ꯁꯤ ꯀꯃꯥꯏꯅ ꯀꯪꯒ꯭ꯔꯦꯁꯅ ꯃꯁꯤ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯏ ꯃꯤꯔꯥꯖ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯒꯤꯁꯨ ꯑꯗꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯇ꯭ꯔꯤꯄꯨꯔꯥ ꯃꯦꯘꯥꯂꯌꯥ ꯑꯗꯒꯤ ꯑꯁꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯥꯔꯇꯤꯀꯜꯗ ꯐꯖꯅ ꯍꯥꯞꯄꯛꯄ ꯌꯥꯎꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ MPꯁꯦ ꯑꯁꯤꯒꯨꯝꯕ MP ꯑꯃ ꯐꯪꯖꯔꯒꯗꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯊꯥꯒꯠꯅꯔꯛꯏꯁꯤꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯈꯛꯇ ꯋꯥ ꯉꯥꯡꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯑꯣꯅꯔꯦꯕꯜ MP ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯍꯥꯛꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯏꯟꯀ꯭ꯂꯨꯁꯤꯞ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯍꯣꯜ ꯅꯦꯁꯟꯁꯤꯒꯤꯁꯨ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯇꯉꯥꯏꯐꯗꯕꯗꯨꯅꯦꯕ ꯍꯥꯏꯔꯤꯁꯦ ꯁꯔꯀꯥꯔꯁꯤꯅ ꯉꯁꯤ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯇꯛꯅ ꯁꯨꯞꯆꯜꯂꯒ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯄꯟꯕꯤꯈꯤꯕ ꯋꯥꯐꯝꯗ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯑꯣꯐ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝꯗꯣ ꯑꯗꯨ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯆꯠꯊꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤꯌꯦꯕ ꯑꯗꯨ ꯗꯥꯕꯪꯒꯤꯝꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯉꯁꯥꯏꯒꯤ ꯀꯣꯂꯣꯅꯦꯜ ꯀꯦꯔꯦꯛꯇꯔ ꯑꯃ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯂꯝ ꯃꯄꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯣꯏ ꯁꯟꯗꯣꯛꯏꯕ ꯑꯩꯈꯣꯏ ꯀꯣꯂꯣꯅꯤ ꯑꯃꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯄꯤꯔꯤꯕ ꯁꯕꯖꯦꯛꯁꯦ ꯉꯁꯥꯏ ꯏꯟꯗꯤꯌꯥꯁꯦ ꯍꯥꯟꯅ ꯀꯣꯂꯣꯅꯦꯜ ꯄꯦꯔꯦꯠ ꯑꯃ ꯂꯩꯔꯝꯕꯅꯤꯅ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡꯗꯣ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯗꯥꯕꯪꯒꯤꯝ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯗꯗꯤ ꯃꯗꯨ ꯏꯟꯍꯦꯔꯤꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯃꯗꯨ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯅꯦ ꯗꯥꯕꯪꯒꯤꯝ ꯀꯃꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯌꯦꯡꯕꯤꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯁꯨ ꯃꯗꯨ ꯆꯠꯊꯔꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯗꯕ ꯉꯝꯍꯟꯗꯦꯕ ꯍꯥꯏꯕꯗꯤ ꯆꯠꯊꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯁꯨ ꯂꯩꯔꯤꯅꯤꯗꯅꯀꯣ ꯐꯣꯔ ꯃꯣꯔ ꯗꯦꯟ 50 years ꯀꯣꯡꯒ꯭ꯔꯦꯁ ꯁꯦ ꯏꯟ ꯄꯋꯔ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯝꯃꯤꯁꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯦ ꯄꯋꯔꯗ ꯂꯩꯔꯛꯏꯅꯤ ꯑꯗꯨꯋꯥꯏꯒꯤ ꯄꯦꯔꯠꯇꯨꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠꯀꯤ ꯀꯦꯔꯦꯛꯇꯔꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯃꯦꯟꯇꯦꯂꯤꯇꯤꯁꯤ ꯌꯥꯎꯗꯦꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯧꯖꯤꯛꯀꯤ BJPꯒꯤꯁꯦ ꯁꯤꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯀꯦꯔꯦꯛꯇꯔꯁꯤ ꯌꯥꯎꯋꯦꯅ ꯎꯕꯤꯗꯣꯏꯔꯥ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯕꯦꯁ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯇꯕꯤꯗ ꯊꯥ 14 ꯑꯃ ꯀꯝꯄ꯭ꯂꯤꯠꯂꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯒ ꯁ꯭ꯇꯦꯠ ꯑꯃꯕꯨ ꯀꯟꯇ꯭ꯔꯤꯁꯤꯗ ꯕꯤꯂꯣꯡ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯕꯨ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯤꯠꯂꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯒ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝꯁꯤꯕꯨ ꯄꯨꯝꯅꯃꯛ ꯎꯁꯟꯅꯗ ꯇꯥꯁꯟꯅꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯌꯥꯝꯅ ꯗꯤꯞ ꯁꯦꯟꯁ ꯑꯣꯐ ꯑꯦꯛꯁꯀ꯭ꯂꯨꯖꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯁꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯏꯟꯗꯤꯌꯥꯅꯦꯗꯤ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯀꯜꯆꯔꯦꯜꯂꯤ ꯑꯃꯠꯇ ꯀꯅꯦꯛꯁꯟ ꯂꯩꯇꯕꯗꯧꯅ ꯇꯣꯈꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯤꯑꯣꯏꯁꯤꯡꯒꯨꯝꯃꯥꯏꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇꯕꯗꯧꯅ ꯇꯧꯕꯤꯕ ꯂꯝ ꯈꯛꯇ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤꯁꯤ ꯈꯛꯇ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯇꯧꯕ ꯏꯟꯗꯤꯌꯥꯅ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯍꯥꯏꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏ ꯂꯤꯁꯥꯡ ꯁꯤꯠꯅ ꯄꯥꯜꯂꯒ ꯂꯥꯛꯄꯅꯦ ꯃꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯌꯥꯎꯔꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯃꯁꯤꯗꯩꯗ ꯍꯥꯏꯔꯤꯗꯤ BJPꯅ ꯄꯥꯟꯕ ꯂꯩꯉꯥꯛ ꯁꯥꯁꯣꯟꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯑꯇꯝꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯃꯥꯗꯔꯂꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯕꯁꯦ ꯃꯁꯤꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ